Tanjaduda Thoishna Sumakutta ising bottle ma pairaga thoglakpadu oi. Mekiras muna yengi thoglaiba Thoishnada. Thoishna bottle do bag da hapchilaga amuk gari do start tawduna thawba hawi. Mekiras so adumangai. Thoishna na thawba hawkibaga masu tabli inarei Thoishna gi gari maningda. Thoishna side glass dagi ngasai dagi uribani. Gari amana matungda inarei haibado. Chumna lambi chatpa oiramba yai khanduna leithokpani matung inaraklira natraga chumna chatlira khangningbagi khamlaga fawba grocery store da changlaga pot leiba sajinaribani adubu mana khamkibaga gari dusu khami thawba hawraga gari dusu matung adumak inarakpaduda magi matung inaraklini khangba ngami Thoishna masadu pakhatpa kitang fawe gari du thawna wakhalda lambi se mishu kya chati aibu gari se halaga chatlasirani Natraga yumamada changsilaga ngaklerasira. Aibu kaidosige. Natraga manakta changaga hangurasirani. Yaroine adusu mi khra leradi phai. Amuk akoibado haifet yengi aduga tapna sonthangna sole. CCTV ga leita jalo swaisibo. Leradi aduna proof oihonidana kai tawraso. CCTV na security oiraba matamni yumthong khuding. CCTV thamdaba mafam leitraba matamni mafam duda sulei. Thoishna Madu ubada CCTV kheliba adomda gari do thousand duna khame. Mekiras Thoishna na gari kham kibaduda machindu murum sole. Kaino ne? Mayum sibu khongban doina leirabo. Khongban meya sida kham krisina. Kashu kaideda. Khongban da nungtigi duty da doijala muksa. Matomda nokfet tawjare aduga hoida kaideda. Masunglangini leinungda leirasu adum changjaragi. Masunglangini khalagi. WakhaL manglingai Mekiras na kanda kanalay haiba khangde adumak tumina famlagalay Thoishna Mekiras ki manak changlaktuna sauraptaw na haire kanano ngasai dagi itong kuin inaray se kay pamge Mekiras Thoishna gi khonjala gyan taraduna helmet ki mingsel do fatching khatlaga nungshibi aidi gaurabo future husband Thoishna khonjal du tabada gyan tare kanano haiba adubu tumina adumaklay Mekiras Thoishna na yengduna leibadu ubada khangamaroi khanbagi matagum ublamba helmet to fatlau thoi aduga masamgi post to kaire haibagi matagum side mirror de yengduna masam du fat semi aduga nakan oirapna lepiba Thoishna da onsinduna haire Ainy gaurbo nahan cafe de isai sakibadu na sunglangi gaurbo gaurbane gauramoida MF to midyeng phaibi aina FH future husband. Asi haiduna michi thakachile. Thoishna Mekiras ki matawdo tasengna sauningba phawre. Onsanaraga wadu khumnarade shoidana sangdara ani hinjila ani khanbana kaisu hairamdaba mai leiraga chatpa hawi. Mekiras Thoishna na chatkibadu uraga hatho helmet du khudang de yansilaga gari du start tawduna thawba hawi aduga Thoishna gi matung tabli inare. Mekiras machindu sulepte magi thokpa ama MF ngai khone Ngai komi, nayum do kai deno, number piram. Nayum do ko na thirasu thiraki. Ai se thabaga rubam chatkadamni. Nang na lui haidana, nang na tung inare su udro. Piram mo number do. Ai gi piram gi bo nang na kashu do biroini. Aduna nang gi piram mo ba. Thoishna khumde aduma khong thang do thuna thanglaga chattuna gari do start tawduna thawba hawgatke. Mekiras aduma matung inai machin chulepte nganglibodo. Ngai ku, leifam du tang hairam mo ba. Ai thingi tawbuni somda. Phare chakro kanana itong inbiro haige chatkadaba thabak do chalur na sunglangini pakte kana oidana FH rasika ngyamna nang phajabani do maise asa chat khroyam yele khroyam thangkan sa khraba kalin sida maisa sibu khanglaga nangi na tung queen inari base phagine khaliro maisa lai gari thau se kya pire nang khangdro gari thau tinggai ni na tung inai se Thoishna gari do khame aduga Mekiras gari do khame Thoishna mamit to ferap yenglaga yam yelaka no hydroina ho yelari number do piramo ba kana oidana aina nangonda number pidino ngasai dagi FH hai se ta dena yam haina dreko haina ange mathang training bibi haingwa expert oina ba Thoishna saurap tawna suklab yenglai Mekiras nok fet tawna su fazida Yam karan tarakano, hangroyari. Tanjadu da Mekiras ki phone do ring kinglay. Pocket ki phone lo thoga yengi. Phone do onsilaga.
Lai garamone, noishidi. Asi haiduna fondu fat kaktatli. Mekiras Thoishna da yenglaga nokfet tawri. Aduga Thoishna gi bag tagi ising bottle du lawraga fat thai. Nokfet tawna Thoishna da yengaga. I can't turn water into wine, but I can turn you into mine. Wahai se hairaga michi fat kachili. Pungdu yarak traba male. Mekiras khudang dagi helmet to fat upsinkre. Aduga Thoishna da yengduna. Nasi di yadre pungse. Thengi chalagi. Haying day from day nang se nan thok the never seen Aradavani. Aduna Jixil. Why cress a haram laga, helmet giving selu ching targa, Garima my lerga togre, Makut nama amaso, Toshna the bye Hibagi matogum hirame, Toshna, Chetriba make rasta hifiding dunalehoe, Adubukuide. Why sang a Hibagi matogum, Garido, start tauduna, amok tauba hogre. Lamhin mali mataudo, Nupa mahaki tamoina, Lamhin badumapan toklabra, Netraga, Mapan tongdamag, Lamhen ba utlibra. Thamoy masu lamhen ba huraklabani, phasin bahittabagini haisira, natraga ngausinaribani haisira. Angawa malang na humlakpada, samlang masu phasin bangamda, angawa malanggi matung inakhibani. Angawa malanggi saklon lauduna, lagle mahakti, angawa malanggi matung inagadawriba, samlang madi, inggit khangle, mataw khangle, khangraba haibabu, samlang na tangjaduna layribi, mahaktang ngaire. Thamoy shu yauna humlakpada, Yawraklani, samlangi matung inaduna. Thoishna garido, garasta thanamlaga, imunglom da changlakpani. Living room da, mapa phamlaga, TV yingambado ubada, Thoishna magi room da change tawrambado, mapana layriba adomda wina lai. Sanahal macha halakle haiba khangde, TV du da, pukning lupsinduna, yengduna layri. Thoishna tablapna, Baba. Sanahal macha na kabudu taraduna, mamaido, maning oirap lay thore. Aduga nokfet tawna. Hala boy jabo. Hali Pare pare. Nafiga do honglo. Hongurage. Baba sida layramba sida jangakpani. Ado nasado kashu tawdraba. Tawdre. Lo kitang di layri. Pharmacy dagi guli layrakpani. Sisa horen chasalase. Asi haiduna bag dagi guli kharadu lawthoaga mapabungda pisili. Sanahal su macha dagi tablet strip tu lawi. Sanahal macha da yenglaga wa makha taraduna. Ibungo dubu date kaya daneba. Date 22 dane handaki. Ticket ki paisa kari karade loina yare haibro mabo. Aina thakre baba. Ishe nangi thamjanjaba yadro. Ipa gi sidagi sisinaba yabasibo. Baba gi dodum thamjanjawda. Ibungo gi fees kay kaso baba na hulidudi. Sidi machi ama oina aisa tawba yaye. Nangi thamjanjaradi nasagi pot ama leibada nungai jaydana adugi wanida. Adum watlasa hairake baba. Hoi. Adudi ay dress hongtogige aduga chasemake. Hai, ipana lolaga thamabani. Masaina. Icha warani khanduna ipana lonthokpirabani ne. Hoi, adudi purage. Hoi. Thoishna sumagi room da dress hongdokluraga loireduna kitchen da muglai. Aduga gas ta thangatlamliba cha du sahallaga glass anida haiduna mapagi manakta purakle. Table leiribaduda tray do thami aduga glass ama lauduna mapada pi. Sanahal so machadagi glass tu lauraga table da thami. Thabakti kamain tawrige nangbo. Phasana dum chatli. Assistant manager da hikkabadu wabrani chabo. Kharadi wai ada hojikti khara phare. Punsi haisidi makhal mathelni. Awabasu kharadi mayokna batabani. 19 foundation day ni hai handaki Sunday sida. Chalo. Nangi ajoba mafam ama kallabani. Ibungo thoglakadaba numit oibaduda ishe adugidi kashu khanganuni nangbo halaga unaba yaine. Foundation day numitudi pak na lawi. Yahawgadabani adugumba function do. Hojikti nang office ki maru oiba daita ama oirabani adunane nang yawdaba yade. Yawgadabani ko. Hai baba. Asomna mapa machado wari sanaduna le. Nakan amadana Mercy magi nupaga imungduda kana khatnare. Imungdo anidugi khonjilna pungnin nile. Leiriba miyoisingdo jangsin batanay khamdokte adumak tumin yenglaga le. Aditya saurap tawna Mercy de yenglaga hare. Oktabi. Aduk naram chatlu da ba kaygino. Ha. Mihat pa nupa aduga luinaraga karino nang napamise.
ꯑꯩꯒꯤ ꯖꯤꯠ ꯀꯩꯁꯨ ꯌꯦꯡꯗꯕ ꯑꯩꯅ ꯇꯧꯕꯗ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ ꯅꯪꯒꯤꯁꯨꯅꯦ ꯅꯪꯒꯤ ꯊꯣꯛꯄ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯃꯔꯁꯤ ꯅꯆꯤꯟꯗ ꯈꯨꯝꯃꯛꯀꯅꯨ ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ ꯅꯪꯉꯣꯟꯗ ꯑꯩꯁꯨ ꯇꯥꯃꯣꯗ ꯀꯔꯤ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ ꯍꯧꯔꯛꯄꯗꯤ ꯇꯥꯃꯣꯅ ꯍꯥꯟꯅ ꯍꯧꯔꯛꯄꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯅ ꯑꯩꯉꯣꯟꯗ ꯇꯩꯅꯕ ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯩ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯈꯨꯅꯨꯡꯗꯒꯤ ꯍꯧꯔꯛꯄ ꯅꯠꯇꯦ ꯅꯪꯒꯤ ꯅꯔꯝꯆꯠ ꯑꯩ ꯃꯨꯟꯅ ꯈꯪꯉꯤ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯔꯛꯑꯣ ꯃꯔꯁꯤ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯁꯥꯗꯣ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗ꯭ꯔꯦ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯀꯌꯥꯒꯅꯣ ꯅꯪꯒ ꯂꯣꯏꯅꯔꯝꯃꯤꯁꯦ ꯑꯩ ꯈꯪꯉꯣꯏ ꯍꯥꯏꯅ ꯈꯜꯂꯤꯔꯣ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯇ꯭ꯔꯤꯞꯅꯤ ꯍꯥꯏꯗꯅ ꯊꯥ ꯑꯃꯗ ꯆꯠꯈꯤꯕ ꯃꯌꯥꯝꯗꯣ ꯕꯤꯖꯤꯅꯦꯁ ꯇ꯭ꯔꯤꯞ ꯉꯥꯛꯇꯔꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯑꯗꯤꯇ꯭ꯌ ꯃꯔꯁꯤꯒꯤ ꯋꯥꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯃꯔꯁꯤ ꯃꯃꯥꯏꯗꯨ ꯄꯥꯏꯔꯒ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯋꯥ ꯍꯥꯏꯔꯗꯤ ꯁꯥꯎꯏ ꯍꯥꯏꯕꯁꯦ ꯆꯨꯝꯂꯦꯗꯅ ꯑꯩꯅ ꯕꯤꯖꯤꯅꯦꯁ ꯇ꯭ꯔꯤꯞ ꯆꯠꯄ ꯆꯠꯇꯕ ꯅꯪꯅ ꯄꯥꯅꯕꯤꯌꯨ ꯍꯥꯏꯗꯦꯅꯤ ꯅꯪꯒꯤ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯍꯥ ꯂꯣꯏꯅꯅꯤꯡꯕ ꯅꯨꯄꯤ ꯂꯣꯏꯅꯕꯗ ꯅꯪ ꯀꯅꯥ ꯑꯣꯏꯗꯅ ꯑꯩꯉꯣꯟꯗ ꯊꯤꯡꯗꯧꯔꯤꯒꯦ ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥ ꯅꯠꯇ꯭ꯔꯦ ꯈꯜꯂꯛꯄꯗꯒꯤꯅꯤ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤꯗ ꯍꯤꯡꯉꯛꯏꯕꯁꯦ ꯅꯪꯁꯨ ꯑꯩꯒꯤ ꯏꯐꯝꯗ ꯀꯅꯥꯝꯁꯨ ꯑꯣꯏꯗ꯭ꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯑꯩꯅ ꯊꯤꯡꯈꯤꯗꯦ ꯑꯗꯨꯅ ꯑꯩꯒꯤꯗꯁꯨ ꯅꯪꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄꯒꯤ ꯍꯛ ꯂꯩꯇꯦ ꯑꯉꯥꯡꯁꯤꯡꯁꯤꯒꯤꯗꯤ ꯅꯪ ꯀꯩꯁꯨ ꯈꯟꯗꯕ꯭ꯔꯣ ꯀꯩꯁꯨ ꯈꯟꯗꯕ꯭ꯔꯕ ꯃꯗꯨꯒꯤ ꯋꯥꯍꯪꯗꯣ ꯑꯩꯉꯣꯟꯗ ꯍꯪꯗ꯭ꯔꯤꯉꯩ ꯅꯁꯥꯅ ꯅꯁꯥꯗ ꯑꯃꯨꯛꯇ ꯍꯪꯖꯧ ꯑꯗꯨꯒ ꯐꯪꯂꯛꯄ ꯄꯥꯎꯈꯨꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪꯗꯣ ꯍꯪꯂꯛꯄꯗ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯦ ꯉꯁꯤꯗꯒꯤ ꯅꯪ ꯅꯨꯄꯥ ꯑꯗꯨꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯕ ꯌꯥꯔꯣꯏ ꯑꯩꯅ ꯍꯦꯛ ꯈꯪꯂꯛꯄꯗ ꯅꯪ ꯀꯌꯥ ꯐꯕ ꯑꯣꯏꯔꯣꯏ ꯑꯗꯨꯒ ꯌꯨꯝꯁꯤꯗꯒꯤꯁꯨ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯈꯪꯉꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯡꯂꯞ ꯑꯗꯤꯇ꯭ꯌꯗꯨ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯔꯁꯤꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯠꯂꯝꯕꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯇꯥꯗꯨꯅ ꯂꯩꯔꯤ ꯅꯪ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯅꯪꯅ ꯑꯗꯨꯝꯅ ꯊꯤꯡꯒꯗꯧꯔꯤꯕ ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯁꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯅꯪꯁꯨ ꯑꯩꯒꯤ ꯃꯐꯝꯗ ꯀꯅꯥꯁꯨ ꯅꯠꯇ꯭ꯔꯦ ꯅꯪ ꯀꯅꯥꯁꯨ ꯅꯠꯇ꯭ꯔꯦ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯐꯝꯗ ꯈꯛꯇꯅꯤ ꯃꯤꯡꯒꯤ ꯁꯨꯞꯅꯒꯤ ꯃꯤꯡꯒꯤ ꯏꯇꯩ ꯏꯅꯥꯎ ꯑꯣꯏꯕꯅꯤ ꯋꯥꯍꯩꯗꯨꯗ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐ꯭ꯂꯥꯋꯔ ꯚꯦꯁꯇꯨ ꯇꯥꯞ ꯄꯥꯏꯔꯒ ꯈꯪꯍꯧꯗꯦ ꯃꯔꯁꯤ ꯇꯥꯅ ꯂꯪꯉꯛꯏ ꯃꯔꯁꯤꯁꯨ ꯆꯦꯟꯊꯣꯛꯄ ꯅꯪꯍꯧꯗꯗꯅ ꯃꯀꯣꯛꯇ ꯄꯥꯜꯂꯤ ꯃꯔꯁꯤ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯂꯩꯃꯥꯏꯗ ꯐꯝꯊꯈꯤ ꯑꯗꯤꯇ꯭ꯌ ꯍꯟꯗꯦ ꯁꯥꯎꯔꯤꯕꯗꯣ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯔꯁꯤꯒꯤ ꯃꯅꯥꯛ ꯆꯪꯂꯛꯇꯨꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯑꯗꯨꯛ ꯃꯤ ꯎꯁꯤꯠꯇꯕ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯨ ꯅꯪ ꯈꯪꯉꯝꯃꯅꯤꯅꯦ ꯑꯩꯅ ꯇꯧꯕ ꯊꯕꯛꯁꯤꯡꯗꯤ ꯌꯦꯜꯂꯛꯀꯅꯨ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯕ ꯀꯔꯤ ꯅꯪꯒꯤ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯑꯗꯨꯒ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯔꯝꯕꯗ ꯑꯩꯅ ꯈꯛ ꯌꯥꯔꯣꯏ ꯑꯗꯤꯇ꯭ꯌꯗ ꯃꯗꯨ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯅꯪ ꯃꯨꯟꯅ ꯈꯪ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯔꯨꯝꯗꯨꯗꯒꯤ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯉꯁꯥꯏ ꯃꯈꯩ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯃꯧ ꯅꯍꯥ ꯈꯔꯗꯨ ꯑꯗꯤꯇ꯭ꯌꯅ ꯔꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯆꯤꯟꯁꯤꯜꯂꯛꯇꯨꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯔꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯔꯁꯤ ꯑꯅꯥꯕ ꯐꯥꯎꯗ꯭ꯔꯦ ꯃꯁꯥꯗꯣ ꯃꯪꯂꯒ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ ꯃꯀꯣꯛꯇꯒꯤꯁꯨ ꯁꯣꯛꯈꯤꯕꯒꯤ ꯏ ꯆꯦꯟꯊꯔꯛꯏ ꯃꯦꯗꯥꯝ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯦ ꯃꯔꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯄꯥꯏꯔꯒ ꯌꯦꯡꯉꯤ ꯏ ꯊꯣꯛꯂꯛꯄꯗꯣ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯤꯔꯁꯨ ꯌꯥꯔꯦ ꯑꯩꯗꯤ ꯀꯩꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯇꯣꯜꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯜꯂꯨꯗꯕꯅꯤ ꯀꯩꯅꯣ ꯃꯦꯗꯥꯝ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯉꯥꯡꯁꯤꯡꯒꯤꯁꯨ ꯈꯔ ꯈꯟꯁꯤ ꯂꯥꯛꯑꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯦ ꯑꯁꯨꯝꯅ ꯑꯅꯤꯗꯨꯅ ꯃꯔꯁꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯏ ꯏ ꯀꯥ ꯍꯦꯟꯅ ꯊꯣꯛꯈꯤꯕ ꯑꯃꯗꯤ ꯑꯦꯡꯖꯥꯏꯇꯤ ꯂꯩꯔꯤꯕ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ ꯄꯩꯁꯥ ꯄꯥꯏ ꯋꯥꯠꯇꯦ ꯄꯥꯗꯦ ꯍꯥꯏꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯄꯥꯟ ꯊꯣꯡꯗ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯁꯨ ꯃꯅꯨꯡꯗ ꯀꯌꯥ ꯑꯃ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯉꯥꯛꯇ ꯂꯩꯔꯤꯕꯅꯤ ꯃꯔꯁꯤ ꯋꯥꯠꯇ ꯄꯥꯗ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯄꯅꯤ ꯃꯌꯨꯝꯗꯒꯤꯁꯨ ꯋꯥꯠꯇꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯃꯅꯤꯡ ꯇꯝꯗꯨꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯃꯌꯨꯝ ꯄꯥꯜꯂꯛꯂꯕ ꯃꯇꯨꯡ ꯃꯆꯥ ꯂꯩꯔꯕ ꯃꯇꯨꯡ ꯐꯥꯎꯕ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯇꯝꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥ ꯑꯅꯤ ꯁꯨꯔꯛꯂꯕ ꯃꯇꯨꯡ ꯃꯄꯨꯔꯣꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯍꯣꯡꯕ ꯍꯧꯔꯛꯏ ꯃꯔꯁꯤ ꯍꯥꯟꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯑꯗꯨꯕꯨ ꯊꯥ ꯑꯃꯗ ꯍꯞꯇꯥ ꯑꯃꯃꯨꯛ ꯌꯨꯝꯗ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯤꯇ꯭ꯌꯗꯣ ꯕꯤꯖꯤꯅꯦꯁ ꯇ꯭ꯔꯤꯞꯅꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯔꯛꯂꯕꯅꯤ ꯃꯔꯁꯤ ꯈꯪꯉꯤ ꯃꯄꯨꯔꯣꯏꯕꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯃꯥ ꯈꯪꯗꯕ ꯁꯥꯖꯤꯟꯅꯗꯨꯅ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯥꯡꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯈꯔꯅ ꯑꯗꯤꯇ꯭ꯌꯒ ꯅꯨꯄꯤ ꯈꯔꯒ ꯀ꯭ꯂꯕꯇ ꯐꯝꯃꯤꯟꯅꯗꯨꯅ ꯌꯨ ꯊꯛꯃꯤꯟꯅꯕꯒꯤ ꯐꯣꯇꯣ ꯀꯌꯥ ꯁꯥꯟꯅꯩ ꯌꯨꯅꯩꯕ ꯀꯌꯥꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯁ ꯀꯌꯥ ꯐꯪꯕꯗꯒꯤ ꯃꯔꯁꯤ ꯋꯥ ꯂꯥꯡꯉꯥꯡꯗ ꯃꯥꯒꯤꯁꯨ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯕ ꯍꯧꯔꯛꯄꯅꯤ ꯑꯅꯤꯃꯛ ꯂꯥꯜꯂꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯅꯝ ꯀꯜꯂꯤꯕꯅꯤ ꯑꯅꯤꯃꯛ ꯃꯨꯛꯅꯔꯤꯕꯅꯤ ꯑꯅꯤꯗꯨꯒꯤ ꯑꯗꯨꯝꯅ ꯃꯨꯛꯅꯕꯗꯨꯅ ꯄꯜ ꯑꯣꯏꯗꯨꯅ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯁꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯅꯤꯗꯨꯗ ꯈꯟꯅꯗꯦ ꯑꯄꯥꯝꯕ ꯑꯅꯤꯡꯕꯅꯤ ꯇꯧꯅꯔꯤꯕꯗꯣ ꯗꯣꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯗꯨꯅ ꯂꯩꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯦꯗꯃꯤꯠ ꯇꯧꯗꯨꯅ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯗ
Mekiras nupaduda munna yenglaga usittaba minuk ama noklaga nangna lotana kayam kuina lotoino lotlu kaidini ngamingai lotlu hari neide nupado wabagi masado chokthare wa phawa phajana ngang bangam drabani adubo ma hande ngang na ba haiduna tapna ngang ba hore Paikhomba London da legre Mekiras table na kandagi churup to lauraga chingi aduga nok fet tawna Miki thini na made Miki thi eba mingthol de mangonda pigadaban ki duna lot tribani ne ifam dagi lolo chelo chen ba ya ba ifam dagi nongma natraga nongma de shoidana nang aigi nakta lakani kayam kuina miram duda lotoiba naral kyam leidana ai bangta thadok biyo aigi cha pikpa ni lejai makoi ba thadok tuna ai chatpa ngamai ai nei mangpu bani ai leitrabadi shoidana waragani imungdo shoidana warani aigi nupibu marai bakti bo yanbino wahai kharasi haiduna nupado khonjel thokna kapthore adubu Mekirasta wadu changde minungsi haiba minungsi ase mafamda yaukhidrabani kanana ashuk kanba thamoi ohen kribano kanana su khangba ngamde ngamloi khangba kanana so haidokte kana amatada Mekiras thawa sade famlambadagi hogalai aduga furito haifet semlaga nakanda leiriba nupa macha kharaduda ingit taramlaga mafamdudagi thogle nupado kaplaga Mekiras ki maike yenglae mitlu pirang sinthaduna adubo mami samkre nakandagi machin punsinkre mamai su khumjinkre Mekiras mafamdudagi thoklaktuna washroom da changduna shower makhaduda leplagale shower dagi tarakba ayingba ishing aduna makokto hena inghan khraboining pungkhaimuk adumna lei shower gi tap to muthatlaga washroom dagi thoklai ichochot na thoklakpaduda nupa ama chensilaktuna towel ama pire thoina mayamdo angakpa oide mahausani adumna tawbado mi ama thawaiga hakchanga khaidokna ro haina yathang tawtharamba matamda adumna hek tawbado hauna sani aduna mayamdo ngakpa pokte Mekiras nakan gi nupaduda onsinduna coffee masemo wahaisi hairam laga bedroom leiriba adumda lai achotpa dress tu so hongtoi aduga sofa tu da famlaga tumina nga thaduna mamit oishinduna lei WakhaL mahakna khange haina khankiba WakhaL na amani aduba ngahaki mitmang tu da thokla ibadu ubada Mekiras mamit tu fat pangthore khanghaude ishuk-shukna leirambado momon nokthore aduga tapna shole phagi de kenum tawrina WakhaL side kanano mabo masak masasu khangnadaba mangonda aina shuk thawai yaururibasina gaigin mamingsu khangde teifamsu khangde kamdauni hayingdaidi duty hekta tarage tanjatuda table da thamliba phone do ring khingle Mekiras manglambado gyan lakladuna table da leiriba phone do lokhatlaga kanano haina yengi Roger calling haina screen do da thoklakpado ubada call do fat paikhatle aduga kailere khayak nei da khonda se thumnaba kai tawse aino khangdene whisky tawrasi roikda natragana ram tawse ro oh moishi thomiro Mekiras noklaga hoi thomini khai hai gairo yare bo pawm haibir ke dobani kai ba natu do mako kai re haibra kaino hospital da laine karam bai tuno bhalo amukasu bhalo yam leibai wani ne karam bano Mercy do thawa sade idurama bo madine aige tembut ne haidana kyara khai khoino koinei dudi aina nungshidi haikide dana pesa leitre aina call tawraga khara tharak haige tawraga ibo nang minungshi machet am phawga pokdrabo pokdre kedo pokdoi baide Roger nok thore mamanabagi waduda phare adumna khalabasu kaideda thammo yare hoi thame asumna call thamnakre Mekiras phone thamkhraga kanamtana call tawraktana ba haidana flight mode ta thamlaga amuk chokri duda tapna hippoi nga boi tawduna le asumna numit mangani muk hausinkre numit to Sunday numit ni thoishna function yawrini haina kanna gere sanahal machagi manakta changlaktuna hai thingi ni nangbo pung 8 dagi natro hauni na haibadubo nipan henjin krene
Lore baba. Bema, mino wa mathak thangnaba tawganu ko. Hoi lore. Chatpadi kamdawni. Lawba lakani. Sarna aigi gari tharake na haire. Oh, phare. Loisilo. Sana halwahi amani hairam laga thokre. Thoishna hobe loishinaba hotnari. Thoptuna leiriba silky sari du lawthoklaga setnaba kanna hotnari. Phajai, pakchai, setorakpa khudingmak ipakta pakjabini. Kuchu panbana ipakta pakjai. Silky white machuda, lavender machuna, piktakna moirang phizan hatpa. Aduga floral satpa sari full do setchili. Aduga mapanduga chananaba haiduna lavender machugi blouse ama litli. Ka hena wangdaba heels ama tongsili. Tanjaduda sanahal thongjindagi machabu kaure. Hai, Bema, loiraba nahi nangbo. Mi ngaiduna lehorene. Lai, loire. Wahai se hairaga nakanda leiriba bag tu lauraga room dudagi thokle. Sanahal macha thoklakpa ubada taplapna. Loirabo, lao. Mi ngaiduna leirabani ko. Hoi loire. Asumna mapa macha animak thokle. Thoishna nungtigi magi mathau oiriba mangonda mamagi photo thetliba adomda changlaktuna khoirame. Aduga mapagi manakta changduna manam namhalaga gari kakhatuna function tawriba adomda lai. Mafamdu yobada pung 9 makhai tare. Thoishna hobe gari dagi kumtharakduna function tawriba adomda lai. Thoishna na hobe changlakpa ubada Boris Thoishna gi manak changlaktuna nokfet tawna morning. Thoishna su nokfet tawna morning sir. Ngasidi yam bhaze. Thank you. Ado function chu nga gwatli nga asida phamuse. Misu kya lagtre. Hoi sir. Asomna ani do ahangba table amada changlaktuna famthai. Boris nokmi. Thoishna da do magyengduna lei. Thoishna Boris ki mityeng do haina da duna ado magtumin lei. Boris wa do makhatare. Kanaga lake. Sarna gari thare. Oh. Sardi. Itomta lagtradi kanaga maglakani. Hoi, chamme desu. Breakfast ka chara abo nangbo. Ay kogi. Chari yarni. Coffee madi thaksiduna. Yarni saradom thakbiro. Itomta thakpado nungai din dawbani. Thoishna nokmi. Kaideda. Adom thakbiyo. Asum na ngahaki matong function do haure. Press media kaya ama lagduna record tawba amadi live thaduna miyamda uhali. Mathang speech pirakpada Thoishna gi mapa yore. Thoishna famlambadagi haugatuna mic manakta changlaktuna speech pinaba haiduna same sari. Masadudi thakatpada loikre. Mihuldo chenganare. Shor asangba mahondoklaga speech to piba hausinkre. Tentakna wahai khara hairaga speech to loisinkre. Ngalli function loisinba pung amamuk tare. Lunch punna yawbanina Thoishna hoiso lunch chaba loreduna chatnaba haina thoklei. Mairabagi manak changlaktuna nokfet tawna. Sir, adude muk chatlokhige. Hoi, hayemuk thengnarsi ko. Asomna Thoishna mafamdudagi thoklei. Halakpasu mairabana gari ama tawraga Thoishna bu thilhalakpani. Thoishna hoigi leirakto lambi chilame. Thazadana lambi du pikpana gari achauba ani thainabada awaba pokpani. Thoishna lambi chinbaduda kuirani khanduna matomta changjakrage haina hairamlaga gari dagi kumtharakduna leirakto tabli changlei. Kadomdagi no khangde gari amana Thoishna gi manak oirap khame. Thoishna ngaklap gari duda yengi. Mekiras helmet lawthoga michi fat khachilei. Thoishna Mekiras oirambaduda wangangde thaiduna chatke tawbani adubo Mekiras na thachinkre. Thoishna saurangnana hando nangni yetpasi yetlida ko. Soidero. Chatke. Asigi yumsiro. Natraga watlibro. Lambi thalakano. Sidaneba. Mina oraga yam phazade. Left taro right taro no yumse. Thoishna sauraktauna. Chatho haibani. Blue ki gedro natraga red green ha karambano ba. Ngangi ba wase loksin ba ingam ngamdraba ibungo nangbo. Ibungo kaina. Yam takhating bay wani ne. Parasu patresu aina halamni. Chatho, aigi lambi thakano. Chaloy, nayum khangdri phang ngasidi. Ikai bagi singdi kasi loin tatlabo nangbo. Singdi oi kera tat kera food kera chatpadi sung chat chathalaroi. Nayum khangdri phang.
Thoishna mamitu fairap Mekiras te yengle. Tanjaduda isay ama nakandagi kana thasile. Nangi thamuyo nabalambiro nangna takbiro. Mekiras isay mayik tu hekta baga nokmi Thoishna da onsinduna. Kamain takto no kangdre ni se. Ado hairake munataw ko. Somda sumchatledana aduga piktak to thong ama leiramni ba. Thongduda phawraga dilakanu ko. Haidi lambi yam phattabani ba. Aduna nakangi lerak macha ama leibani. Aduda chumna changi edana. Aduga gate asangba ama leiramni ba. Nakandana angangba machu amaga leiramni. Adugi nakanda lerak macha ama su leiramni ba. Aduda chumna changaga khwai maton gi lerak tani. Lerak maton duda dum leiredana. Laibani. Laidrane. Wahai se hairaga nokle e Mekiras to. Thoishna saurap tawna Mekiras ta yenglaga. Mekiras pu thairaga chatre. Mekiras so gari do start tawduna matung inakre.